Hojiksi tarbuj ki matamni. Tarbuj maru si aikoina sanade langthoknei. Angang singdi tarbuj maru si yotsin khrabadi pukta tarbuj horaklani haidana pakhatnaribani. Tarbuj maru langthokpasi aikoi ki mangjaba oirame. Masi saba yaba hakchangda kanaba piba posak ama oi. Masida protein, vitamin amadi healthy fat mayam ama yawe. Iron, magnesium amadi zinc hairiba mineral sing asisu marang kaina yawe. Tarbuj maru sabana isada energy pi, singli nauri phagathalli, aduga blood pressure regulate tawe. Heart amadi saru mapanggan kalhanbadasu mating pangi. Tarbuj maruda calories yamna yaude, healthy fat yamna yawi, monounsaturated, polyunsaturated amadi omega 6 fatty acid yamna marang kaina yaubana. Heart ki laina kayadagi tarbuj maru sabana ngakthokpa ngami, cholesterol wangbadagisu ngakthoi. Tarbuj maru sabana insulin sensitivity hengathanduna, blood sugar regulate tawba ngami. Diabetes naba mida masi yamna kanai. Masina saba tumhanbaga loinana nerve system phagathanbada mateng pangi, aduga mahau amadi manamgi sense su hengathalli. Iron amadi zinc yaubanina immune system phagathanba ngami. Fiber yamna yaubana maram oiraga saba tumhanbadasu mateng pangi, loinana constipation haibadi khong hamba yadaba puk nungaitabana singbasu phahanba ngami. Tarbuj maru sabana skin gi mapangal kanba hengathalli, healthy skin oihanbada mateng pangi. Masida sunatana collagen production hena tawhanduna sam phahalli, sam kenba hantahalli. Tarbuj maru si koina karamna sagani haiba thamjarake. Masi koi phajana lokthokpiraga, phajana sengna samthokpiraga, thum khara hapaga krem launa ngauraga sabiba yai. Masidagi hena hauhange hairaga koi thum mahida pung ama natraga ani gumba tingaba matungda ngaubana hena masi krem lauraga hauba hengani. Masida black pepper, morok asuba, thauna singba hapasu yai kaisu kaide. Mathangda tarbuj maru si isingda tinglaga mayol khara songlakpa matamduda saba yai. Masidana nutrition hena yaubagi sang hengadoribani. Tarbuj maru si kupna takhairaga natraga sugairaga sangomna singbada hapa yai, atopa sanaba sinjak singda dum kharga saibiba yai. Aduga masi maku su yauna sagadra natraga koi numitlai maru dauna khoga sagadra haibasi mayamna khangninglamgani. Anima hekta yai mayamna khoga sabigi hairabasu natraga makuga punna sasan minage hairabasu karisu akaiba leite. Adubu mayam tarbuj maru si yam kahena di sabiganu. Saba tumbangam da basu yai yam kahena sasilagadi kanagumbada allergy tawhanbasu yai. Aduna tarbuj maru si sarage hairagadi hana amanidang saraga try tawbiyu aduga allergic oidragadi adum hairiba mathakta thamjakriba mawongsidagi apamba makhalaga adum sabiba yai.